Manipur ko ningine. Manipur si sakya le sharing dagi ngangoy ngade khan basi Manipur si amtang khuramge akoi gi mitai gi thoibi na saramba phi le yae. Chahau gi cha ka duga do ya do haijal lani dugai de chuhi asi so samaina jor Yam ngasi gi video da myam daram nok seri inga ko shilpi so eina hujik lai ri she myam guest to de enge kai da no Octubin dani aduga idi eiga ngasi lai shina tan tan do yai fabi so khoi hujik mafum da chali kai da chali no khoi hujik myam shauna yum da chali shauna yum da chat pagi mane reason se kari no hai ba she khoi kona video do ina details yang ko fangani Sina Octubin gi awang le kai na ba natro awang la ka hoi som dagi tawraga bhamon la laga hoi bhamon la laga video si de yaw dri ai ba bhamon chi bauta ni aina lai si ja la hung da khoi swai si gani lei he khi do swai si ga huji hada hodro ho ni ho de putha amta leite putha matam yaudri yaurabo yaudri man huji March tani oh khoi ba ni ne hek ba do cái phần mình đang làm một yam sát thì na enjoy đâu đi nungai ki hỏi nungai đi exam su lo hay bạn đi là đi ở đâu mà tầm đâu cả aduga nau na se vlog ho zare is nungai wana loi chứ exam này thì hỏi hai rồi đi master's admission lâu đấy class lâu đi at cái exam cái nó đâu đi exam thằng nào bây giờ đi ở coi này class lâu đi one kind of free the lady hay ta pressure late exam gi akka da ni notice phang toi she na gi masters ki in course exam ba class oi dem to class oi da shu national university de hong na ni class oi da shu exam lo ba di le boy akka da notice phang ani no gi exam gi date pi de aduga di ko sana doi che aduga lai ta pham lai lai ta shum kun len ya si jum je sanam me hoi hi she Prime Minister na gift fee ba hai tare oh yum jam na shabiri hai bani Prime Minister na khoi hun ta ba se thaja bani phajai serial oina makhon dare oi sigegi khoi yum bao tai cái nó tông nó hajana cái nó tai chik na lei ba kam da khoi yum bao tai makhon khoi chau na yum yo da de tu ada ashige shiga makhon ta ri chung gai la ta dra ka ke siga mandir macham su lei sina kai oh dùng tông nó thì hóa sai chịu lẹo tôi chỉ không cần dùng tông là okay mà tông chỉ cái nó lồi đấy mà tông chỉ cái nó lồi yum ke agak no Octubin je 64 hai tai 64 plus oh cái này nó đi 64 nhà mày nó cứ ở rồi plus rồi do khoi na silai je kai gi no hairo hujik ti yar ni hujik yo chu sumba yeng ani chu sumba yeng ba makha chu dagi chu sumba shi makha da chingi kai mai na lowri adu shu yeng ba phang ani ashi na processing hai tu pranik lai na pranik lo pranik hai hello hai bani hi ngashi buat to balai ya ba chu sumbai matang la nang ji phara wa hai yang ani ta hai na Diwali hai de Diwali ngang ba hite hai ta chu kai de chu sumba she kai mai na kari processing da kari ba no detail hai ro cái nó chui thang dari sih chui jian je no sih oh khoi la ko da lei to la chu hi lun ba ro se adana tractor khori sina chu hing lo ba hai ta le ani makka da chu she sang da ken no to raga halaga asina chu hi asina chu hi ai le oh asi chi ni olak to ro chini olap tau ni asina chu hi hai re masidi ne sangom ga to la ga cha tha dauri bani do chahau ga adu ga idi ne akoi sangom doi saraga madugai ba chahau gi cha ka duga do ya do haijal lani dugai de chuhi asi so samaina jor lani background music oh asi gai siga sing thara lon ni na ta hoi chini na wali mo ka kini jo wali sigai phamjal lak tauri ni chini sina kang chalak toy ba kang chalak tauri ni sigai oh chana punji shum phamjal lo phamjal si di atai ga sune chini ontara di mai ta na kang chan han dauri ni ma oh atai su nang han dori ba atai sun nang chalak tauri mi duga chini orak tau ban oh asina chuhi hai oh matar hangam pan sa nai ba sogolak ma matang do tumani jam bhajari si ka ta udo
Sumaina chini saba tu na. Sia chini saba yo rekana sumaina tak tau di bani se. Oh. To ta ata mang abani jeng. Ah. Jeng angabu to tra. Ah. Oh, hoine. Chini ole. Ah, chini ole. Ah, chini ole. Ore itu ba. Dara ba. Nap khalu nap kani ko. Cha ni là Thado u ba lo thado. Nam thơ thì nó xoay dở đâu nữa. Xí sẽ chỉ quăng xa đẹp, xí cái xí cái Hai deng hai de. lấy đằng, Ah. xí cái xí sẽ thằng cần là cái, ở tụi cái đi lôn bên nhà bạn, ở tụi cái đi xóm đó na, chú xóm bò. Mana dia si kayak ni hero ina cuma bajaru dina update kau ya sana semua. Iru này xóm mì bà xí sẽ, Oi, quá đông cái này. muat barang baru tu. Nanti hari ni tu ada tadi. Ini kan ada. Mà nó chẳng ra rồi em ơi. এটা কি করবেন আপনারা? এটা কি করবেন? 시시에 또 이제 좀더 뿌라가 깡할라냐 바 깡할라가 메이 타도이 바 하디 주기 찌니 론바기 메이 타바도 아시나 시시에 깡할라가 타도이나 하야 바 시시 아다기 비디오 또가 또가이라 또바 상다나 레이베데 아도 라오 좀더 잉으로 시디 nga가 로라디 찌니 올라니 시디도 낭 마나 로데 Mitra lon bada ja la jeng. 시 아무가 론 바 호도레 나타 아무가 합도레 아코이 낭가니 nga 아 lumong gani bo oh manong da lon chang re sidi Kakak siya mitay pangan na tro. Mani. Mitay pangan maya mas lagi video sa iya ba. Duga mitay pangan kun gi video am sa tawraway na hay. Kakak gi Manipur daga milay bro. Laida. Singjang mai daga lai hai he. Oh. Habi ga. Kakak gi sagay sina kariyo do ba. Ho thai de sangam thumba ka bani. Kari? Sangam thumba hai bani. Oh. Sigay sida yam na turen ado. Do sigagi. Do akoy mang da chen ba turen da sisini. Asini kay ro yai phabi dum kinara de dum swaje yorani. Madamda yam risk ni. Swaiga yorongani natra. Hoi yorina. Sana yung si yam risk ni aba. Shawanang iru thokpa nugarani bo. Chigage thokla. 이거 저런 본대한테 그 돈이지. Oh. Ai si yam lamna leiramdai ne. Tu pa minat ro. Ha? 주 자랐다. Chu chara. Oh, Asi asi mite lo na kay hagi. Chara hai bro. charai ne. Asi je chu chara se asi phuaga amada thadoi ro na taga sigai dum horak toi ro. 부하가 다 되네. Ua du ade se chu ngak tai du ate chu chu ngak tai. Ade ka ga ni aba. Moi ne sumi se du ada. Oh. Ai on dagi bang ne. Ai ho ko. Oh ade hingje du. Singje. Uri bo du gai. Ui. Ula di fe. Turen leirabani na somda chala roi somda hingje na hingkon ngak tani. Chit bia ko mani chu ni du ada. Chom dei lai mi kya lapi jeng khoi lai je. Ai ni nang na ye. Egi di lape. Ado du and lai asi mo ke asi gai ro ka summi je huji summi je. 아직 손대이 나때 아왕원대 락거리. 오. 그냥 이제 미에테기니 손기니. Oh sina mi ategi somda gi lai ba. Oh. Awang lom dan awang la kai hai awang lom dan na ne lam yam na pi de storage che. Akoi som da di yam na pi aba. Oh asi je khoi na pi ai da sigai siga kano kano yaw sang da ni ba lak pa do. Asi ko khak sangam bani ayo bo chalam bani na Akoi ta. som da na lotion le. Akoi som da na pi de lam pi ba bu pi. Pi de. Alu tha re ha ko le hawai tha re uri thai. Sigai chu uri ga thare mai. Atai kai ke na sabji lei ba do. Hawai shagulai thai hawai musuri chu thai. Imai pe ma. Kashari thai. Imai pe ma. Ko le hawai thai. Duga gi atai alu chu thai. Bada ko bi di. Bata ko bi na bistra da thai khoi gi. Bata ko bi full. Ko bi lei di. 인장 나피도 판타에 농 matang di bandra sana je. Ah chumi. Nay nay yung da suka dang chu sumida nong matang lau ko jak sa thai ra branang di. Ay ngasi bok chadri. Ai chu. Duga Ay tai. lor ay ngasi bok chadri setta mo. Ai tha ja doi ka mai na tha ja doi ba. 주 bok chadri. Mangla lei de mangla holo do. Kai. Ga da mangla Oh si mangra ro sing se. u bro. Ui do. Oh hoi ni u mangla. Si big thalan doi bo se. Nang tani. Asi haugi roi do ne si. Lon ba. Dorami. Asi na chu sungi bai duro. Chu maku. 주 집에 약간 Aki mai tha ja na chai. Ah. Kanghal laga na tra. Ah sigagi dum chuhi ju thoe do gai di sina dum lon ba so kana re.
ꯑꯝꯕꯥꯎꯅ ꯃꯥꯡꯗ꯭ꯔꯦ ꯇꯧꯔꯤ ꯁꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯉꯁꯥꯏꯗꯩꯗꯤ ꯚꯤꯗꯤꯑꯣꯗꯤ ꯍꯧꯖꯈ꯭ꯔꯦ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯒꯤ ꯌꯨꯝꯗꯅꯦꯕ ꯐ꯭ꯔꯦꯟ ꯁꯥꯎꯟꯒꯤ ꯌꯨꯝꯗ ꯃꯈꯣꯏꯁꯤꯒ ꯆꯨ ꯁꯨꯝꯃꯤ ꯑꯗꯨꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯅꯦꯅꯦꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯩ ꯇꯟꯖꯥ ꯑꯃ ꯐꯪꯉꯦ ꯃꯌꯥꯝꯗꯁꯨ ꯅꯦꯅꯦꯒꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁꯇ ꯇꯧꯖꯒꯦ ꯑꯗꯣ ꯅꯦꯅꯦꯒ ꯐꯪꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯆꯨ ꯁꯨꯝꯕꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯅꯦꯅꯦꯗꯒꯤ ꯈꯤꯇꯪ ꯈꯪꯖꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯅꯦꯅꯦꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯉꯁꯤꯗꯤ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯆꯨ ꯁꯨꯝꯕꯁꯦ ꯀꯔꯝ ꯀꯥꯟꯗꯩ ꯍꯧꯔꯛꯏꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯕ ꯍꯧꯖꯤꯛꯁꯤꯒ ꯆꯨ ꯁꯨꯝꯕꯁꯦ 2000ꯗꯩ ꯍꯧꯔꯛꯄꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯣꯛꯇꯣꯕꯤꯟ ꯈꯨꯟꯁꯤꯒꯤ ꯑꯁꯄꯥ ꯄꯨꯝꯅꯃꯛ ꯌꯨꯝꯊꯣꯛꯀꯤ ꯁꯨꯝꯃꯝꯅꯤ ꯆꯨ ꯑꯗꯨꯒꯩꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏ ꯑꯗꯨ 2000ꯗꯒꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯇꯅ ꯑꯗꯨꯝ ꯇꯞꯅ ꯑꯩꯈꯣꯏ ꯁꯨꯝꯕ ꯇꯣꯛꯂꯛꯇꯦ ꯍꯥꯟꯅꯗꯤ ꯍꯣꯡꯉꯝꯃꯤ ꯆꯤꯅꯤ ꯇꯤꯟꯗ ꯂꯨꯄꯥ 100-150ꯇ ꯄꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ 3,000 ꯍꯦꯜꯂꯦ 3,000ꯁꯨ ꯌꯣꯜꯂꯤ 3,000ꯒ 200ꯁꯨ ꯌꯣꯜꯂꯤ ꯂꯨꯄꯥ ꯇꯥꯡꯈ꯭ꯔꯕ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯄꯥ ꯆꯨꯝꯃꯦ ꯍꯥꯟꯅ ꯋꯥꯅ ꯇꯧꯔꯝꯕꯗꯨꯒꯗꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯑꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯦ ꯑꯗꯨꯒꯩꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯥꯗꯣꯛꯇꯅ ꯑꯗꯨꯝ ꯇꯟꯗꯅ ꯑꯩꯈꯣꯏ ꯑꯗꯨم ꯇꯞꯅ ꯇꯧꯅ ꯍꯣꯠꯅꯔꯛꯄꯗꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒ ꯑꯩꯈꯣꯏꯇꯅꯤ ꯍꯧꯖꯤक ꯁꯨꯝꯃꯤꯁꯦ ꯑꯗꯣ ꯅꯦꯅꯦ ꯂꯥꯛꯇ꯭ꯔꯤꯉꯩꯗꯩ ꯆꯨꯁꯦ ꯁꯨꯝꯃꯝꯃꯕ ꯅꯠꯇ꯭ꯔꯒ ꯅꯦꯅꯦ ꯂꯥꯛꯄꯩ ꯃꯈꯥꯗ ꯆꯨꯁꯦ ꯁꯨꯝꯕ ꯍꯧꯔꯤꯔꯣ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯁꯨꯝꯃꯝꯗꯦ ꯑꯩ ꯂꯥꯛꯑꯒ ꯆꯍꯤ ꯑꯉꯥꯡ ꯅꯨꯄꯥ ꯑꯍꯟꯁꯦ ꯃꯥꯅꯦ ꯄꯣꯛꯅ ꯊꯥ 2-3ꯇ ꯐꯥꯔꯛꯏ ꯑꯗꯩꯗꯨꯒꯤ ꯑꯩꯈꯣꯏ ꯆꯨꯁꯦ ꯅꯣꯟꯊꯣꯜ ꯂꯩꯀꯥꯏꯗꯩ ꯂꯧꯕ ꯆꯥꯔꯥ ꯑꯗꯩ ꯂꯧꯔꯒ ꯊꯥꯒꯠꯄ ꯍꯧꯒꯠꯂꯛꯏꯃꯤ ꯑꯗꯨꯒꯩ ꯑꯗꯨꯝ ꯇꯞꯅ ꯌꯥꯝꯅ ꯁꯨꯝꯒꯠꯂꯦ ꯌꯨꯝꯒꯤ ꯁꯨꯝꯃꯝꯕꯗꯒꯤ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯌꯣꯟꯕꯩꯁꯨ ꯁꯨꯝꯒꯠꯂꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯇꯞꯅ ꯍꯥꯟꯅ ꯍꯣꯡꯉꯝꯃꯤ ꯑꯗꯩꯗꯤ ꯄꯣꯊꯤꯗꯣ ꯈꯪꯗꯕꯅꯤꯅ ꯍꯥꯟꯅꯗꯤ ꯋꯥꯔꯝꯃꯤ ꯌꯥꯝꯅ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯆꯨꯁꯨ ꯀꯩꯅꯣ ꯀꯨꯂꯤ ꯀꯥꯡꯕꯨꯅ ꯌꯥꯜꯂꯔꯦ ꯃꯣꯏꯅ ꯌꯥꯜꯕꯗꯨ ꯃꯇꯣꯟꯗꯨꯅ ꯃꯣꯏ ꯁꯟ ꯏꯔꯣꯏꯒꯤ ꯄꯨꯔꯦ ꯃꯣꯏꯅ ꯌꯥꯟꯕꯤꯔꯝꯃꯦ ꯁꯥꯟꯕꯤꯔꯝꯃꯦ ꯃꯗꯩꯗꯤ ꯑꯩꯈꯣꯏ ꯌꯨꯝꯐꯥꯎ ꯊꯤꯜꯍꯧ ꯍꯥꯏꯁꯨ ꯃꯣꯏ ꯊꯤꯟꯕꯁꯨ ꯌꯥꯎꯏ ꯊꯤꯟꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯏꯔꯣꯏꯅ ꯁꯨꯝꯃꯝꯃꯤ ꯑꯗꯨꯏ ꯃꯈꯥꯗ ꯍꯧꯖꯤꯛ ꯇꯦꯛꯇꯥꯔꯅ ꯁꯨꯝꯃꯦ ꯑꯗꯩ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯑꯁꯤ ꯑꯁꯝꯕꯤ ꯑꯃ ꯑꯩꯈꯣꯏ ꯇꯧꯒꯦ ꯍꯥꯏꯅꯈꯜꯂꯤ ꯃꯥꯅꯦ ꯑꯁꯤꯒ ꯃꯣꯇꯣꯔ ꯈꯤꯜꯂꯒ ꯀꯨꯝꯁꯤꯁꯦ ꯖꯨꯒꯥꯖꯨꯛ ꯂꯩꯍꯧꯗꯅ ꯀꯨꯝꯁꯤꯁꯦ ꯐꯪꯗ꯭ꯔꯦ ꯑꯗꯨ ꯁꯤꯂꯦꯠꯇ ꯂꯩ ꯍꯥꯏꯅ ꯑꯩꯈꯣꯏ ꯆꯠꯅ ꯌꯦꯡꯉꯨꯔꯦ ꯏꯆꯥꯅꯤꯄꯥ ꯑꯍꯟꯅ ꯑꯁꯤ ꯍꯧꯖꯤꯛ ꯇꯦꯛꯇꯥꯔꯅ ꯈꯣꯏꯔꯤꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯅꯤ ꯃꯣꯇꯣꯔꯅ ꯇꯧꯔꯅꯤ ꯋꯥꯔꯔꯣꯏ ꯑꯗꯨꯗꯤ ꯋꯥꯔꯔꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯇꯩꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯗꯤ ꯃꯤꯁꯦ ꯍꯧꯖꯤꯛꯇꯤ ꯇꯦꯛꯇꯥꯔ ꯃꯊꯛꯇꯁꯨ ꯃꯤ ꯇꯣꯡꯅ ꯇꯣꯡꯕ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯃꯇꯝꯗ ꯃꯣꯇꯣꯔꯅ ꯇꯧꯔꯗꯤ ꯈꯣꯔꯁꯁꯨ ꯆꯪꯉꯤ ꯍꯧꯖꯤꯛ ꯃꯤ ꯑꯃꯒꯤ ꯚꯔꯥ ꯄꯤꯕꯂꯥꯒꯤ ꯑꯗꯨꯒꯗꯤ ꯊꯥꯎ ꯃꯃꯟꯇ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯗꯨꯝ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯃꯇꯝꯒꯤ ꯆꯥꯎꯈꯠꯄꯩ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯑꯗꯨꯒꯤꯁꯨ ꯑꯍꯣꯡꯕ ꯂꯥꯛꯅ ꯅꯨꯡꯉꯥꯏꯕꯁꯦ ꯑꯗꯨꯝ ꯑꯣꯏꯈꯠꯂꯦ ꯍꯥꯏꯕ ꯆꯤꯅꯤ ꯇꯤꯟꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯃꯃꯜꯁꯨ ꯍꯦꯜꯂꯦ ꯃꯃꯜ ꯍꯦꯜꯂꯦ ꯍꯥꯀꯨꯝꯅ ꯀꯩꯅꯣ ꯂꯨꯄꯥ 2,500 ꯆꯥꯇ꯭ꯔꯨꯛ 2,400 ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯀꯨꯝꯁꯤꯅ 3,000 ꯌꯧꯔꯦ ꯑꯗꯨꯗꯩꯗꯤ ꯆꯨꯍꯤꯁꯨ ꯌꯣꯜꯂꯤ ꯌꯥꯝꯅ ꯆꯨꯍꯤꯅ ꯀꯦꯖꯤꯗ 150 ꯑꯗꯩꯗꯤ ꯆꯨꯍꯤꯡ ꯑꯍꯤꯡꯕꯗꯨꯅ ꯂꯨꯄꯥ 55 ꯑꯗꯨꯁꯨ ꯌꯥꯝꯅ ꯂꯥꯛꯏ ꯁꯋꯥꯏ ꯑꯦꯂꯀꯥꯁꯤꯒ ꯂꯩꯇꯕꯅꯤꯅ ꯃꯤꯇꯩ ꯄꯥꯡꯒꯟꯁꯨ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯖꯍꯥ ꯂꯩꯔꯤꯕꯁꯤꯡꯁꯦ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯩ ꯆꯤꯅꯤ ꯑꯩꯈꯣꯏꯗ ꯑꯣꯔꯗꯔ ꯂꯣꯏꯅ ꯂꯥꯛꯏ ꯍꯧꯖꯤꯛ ꯄꯤꯕ ꯉꯝꯗꯕꯤꯗ ꯄꯤꯕ ꯉꯝꯗꯦ ꯍꯧꯖꯤꯛ ꯄꯤꯕ ꯉꯝꯗꯅ ꯁꯥꯎꯔꯤ ꯈꯔ ꯑꯗꯨꯅ ꯀꯨꯝꯁꯤ ꯆꯨꯁꯨ ꯌꯥꯝꯗꯕ ꯑꯗꯨ ꯀꯨꯝꯁꯤꯗꯤ ꯈꯔ ꯌꯥꯝꯅ ꯊꯥꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯕ ꯑꯗꯨꯅꯤꯅꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ ꯇꯧꯅ ꯂꯥꯛꯄꯅꯤꯅ ꯀꯨꯝꯁꯤ ꯆꯍꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯤ ꯇꯨꯡꯗ ꯂꯥꯛꯄꯗꯨꯒꯗꯤ ꯍꯟꯗꯛꯅ ꯍꯦꯟꯅ ꯄ꯭ꯔꯣꯐꯤꯠ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯟꯗꯛꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯍꯥꯏꯕ ꯀꯨꯝꯁꯤꯁꯦ ꯌꯥꯝꯗ꯭ꯔꯁꯨ ꯆꯤꯅꯤ ꯇꯤꯟ ꯑꯗꯨꯝ 30 ꯐꯪꯉꯤ ꯑꯗꯨ ꯍꯥꯟꯅꯗꯤ ꯀꯩꯅꯣ ꯆꯤꯅꯤ ꯇꯤꯟ 200 ꯐꯪꯕ ꯌꯥꯎꯏ ꯑꯗꯨꯒꯅ ꯈꯤꯇꯪ ꯍꯣꯡꯉꯤ ꯍꯧꯖꯤꯛꯅ ꯇꯥꯡꯉꯃꯤꯅ ꯑꯗꯨꯝ ꯀꯨꯝꯁꯤꯅ ꯈꯔ ꯍꯦꯜꯂꯤ ꯀꯥꯟꯅꯕꯗꯤ ꯑꯗꯨꯅꯅꯦ ꯑꯩ ꯁꯤꯒ ꯎꯔꯛꯏꯕ ꯆꯨꯒꯤ ꯆꯥꯔꯥ ꯇꯧꯕ ꯎꯔꯝꯃꯦꯕ ꯁꯤꯒ ꯆꯥꯔꯥꯁꯦ ꯍꯥꯟꯅ ꯃꯐꯝ ꯑꯃꯗ ꯇꯧꯔꯒ ꯀꯣꯟꯅ ꯃꯐꯝ ꯑꯃꯗ ꯇꯧꯔꯤꯕ ꯀꯣꯟꯅ ꯃꯐꯝ ꯑꯗꯨ ꯐꯨꯛꯅ ꯄꯨꯔꯅꯤ ꯀꯝꯂꯥ ꯃꯌꯥꯝ ꯇꯧꯔꯒ ꯑꯗꯨ ꯊꯥꯗꯧꯔꯤꯅꯤ ꯑꯗꯣ ꯍꯟꯗꯛꯁꯦ ꯀꯌꯥꯝꯅ ꯊꯥꯒꯦ ꯍꯥꯏꯕ ꯀꯌꯥ ꯊꯥꯒꯦ ꯀꯌꯥ ꯍꯧꯖꯤꯛꯇ ꯂꯩꯔꯤꯁꯦ ꯀꯌꯥ 3 ꯂꯩ ꯀꯌꯥ 3ꯁꯦ ꯃꯥꯅꯦ ꯈꯥꯂꯤ ꯖꯒꯥ ꯑꯣꯏꯅ ꯂꯩꯔꯦ ꯈꯔ ꯑꯃꯗꯤ ꯊꯥ ꯉꯝꯍꯧꯗꯅ ꯑꯗꯨꯁꯨ ꯀꯨꯝꯁꯤꯗꯤ ꯐꯖꯅ ꯇꯧꯔꯒ ꯊꯥꯍꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕ ꯃꯊꯪ ꯆꯍꯤꯗ ꯑꯇꯩꯁꯨ ꯍꯦꯟꯅ ꯃꯌꯥꯝ ꯁꯥꯎꯅꯕ ꯌꯥꯎꯔꯤꯁꯤꯡꯗꯣ ꯑꯗꯨꯁꯤꯡꯗꯣ ꯁꯥꯎꯅꯕ ꯌꯥꯎꯗꯅꯕ ꯍꯥꯏꯅ ꯍꯥꯏꯕ ꯂꯨꯍꯣꯡꯕꯗꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤꯗꯤ ꯑꯁꯤ ꯀꯩꯅꯣ ꯀꯕꯣꯛ ꯇꯨꯝꯕ ꯈꯣꯠꯄꯗꯣ ꯑꯩꯈꯣꯏꯁꯤꯅ ꯃꯥꯅꯦ ꯐꯩ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗ ꯃꯥꯅꯦ ꯚꯦꯖꯥꯜꯗꯤ ꯇꯧꯗꯦ
ꯑꯩꯈꯣꯏ ꯄꯣꯠꯁꯤꯡꯁꯤꯒ ꯂꯩꯅꯥ ꯑꯇꯩ ꯑꯇꯩ ꯃꯌꯥꯝꯅ ꯇꯧꯕꯗꯤ ꯁꯨꯇꯥ ꯇꯞꯇꯥꯉꯩ ꯍꯥꯞꯆꯟꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯍꯥꯞꯇꯦ ꯍꯛꯆꯥꯡꯗ ꯁꯣꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯆꯤꯅꯤ ꯇꯨꯡꯕꯁꯤꯒꯅꯦ ꯃꯥꯅ ꯆꯤꯅꯤ ꯇꯨꯡꯕ ꯀꯥꯟꯗ ꯍꯥꯏ ꯍꯥꯏꯕ ꯍꯟꯗꯛꯀꯤ ꯈꯣꯏꯗꯨꯝꯁꯦ ꯇꯥꯁꯟꯕ ꯌꯥꯗꯦ ꯀꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕ ꯑꯗꯨꯁꯤꯡꯗꯣ ꯆꯤꯅꯤ ꯐꯠꯇꯅ ꯇꯧꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯣ ꯑꯗꯨ ꯃꯣꯏꯅ ꯍꯥꯞꯄ ꯁꯨꯝꯕꯗ ꯁꯨꯇꯥ ꯍꯦꯛ ꯖꯥꯝꯈꯤꯕ ꯑꯗꯨꯅꯅꯤ ꯅꯦꯅꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯆꯤꯅꯤꯁꯦ ꯆꯨꯗꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯕ ꯆꯨꯍꯤꯡꯁꯦ ꯁꯨꯝꯃꯦ ꯑꯗꯨꯏ ꯃꯈꯥꯗ ꯀꯌꯥꯅꯤꯃꯨꯛ ꯃꯈꯥꯗ ꯆꯤꯅꯤꯁꯦ ꯂꯧꯕ ꯈꯣꯠꯄꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯝꯇ ꯄ꯭ꯔꯣꯁꯦꯁꯁꯦ ꯁꯨꯝꯃꯒ ꯍꯧꯖꯤꯛ ꯂꯣꯜꯂꯅꯤ ꯃꯩ ꯊꯥꯒꯠꯅ ꯌꯥꯏ ꯍꯧꯖꯤꯛ ꯄꯨꯡ 4ꯃꯨꯛ ꯆꯪꯉꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯇꯤꯟꯁꯤꯅ ꯂꯣꯜꯂꯛꯄꯗ ꯍꯩꯖꯤꯜꯂꯒ ꯑꯗꯩ ꯁꯤꯡ ꯐꯔꯗꯤ ꯑꯗꯨꯝ ꯄꯨꯡ 2:30ꯗ ꯂꯣꯏ ꯁꯤꯡ ꯐꯠꯇ꯭ꯔꯒꯅ 4ꯗ ꯂꯣꯏ ꯑꯗꯨꯒꯩꯗꯤ ꯑꯁꯤ ꯇꯧꯔꯒ ꯀꯩꯅꯣ ꯀꯔꯤ ꯇꯤꯟꯗ ꯍꯥꯞꯆꯟꯅ ꯊꯝꯗꯣꯏꯕ ꯇꯤꯟꯗ ꯍꯥꯞꯆꯟꯅ ꯊꯝꯃꯤꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯈꯨꯁꯔꯥ ꯂꯧꯕꯁꯨ ꯂꯥꯛꯏ ꯑꯗꯩꯗꯤ ꯃꯣꯏ ꯑꯣꯗꯔꯁꯤꯡꯁꯤꯅ ꯃꯥꯅꯦ ꯑꯩꯈꯣꯏꯗ ꯄꯤꯌꯨ ꯈꯣꯠꯂꯨ ꯍꯥꯏꯔꯤꯁꯦ ꯁꯤ ꯃꯥꯏ ꯑꯗꯨꯝ ꯄꯤꯅ ꯊꯥꯗꯣꯛꯀꯦ ꯑꯣꯜꯂꯒ ꯑꯗꯨꯝ ꯇꯤꯟ ꯑꯣꯏꯅ ꯄꯤꯕꯁꯨ ꯌꯥꯎꯔꯤ ꯅꯦꯅꯦ ꯍꯧꯖꯤꯛꯇꯤ ꯃꯩꯇꯩꯗ ꯆꯨ ꯁꯨꯡꯕꯁꯦ ꯅꯦꯅꯦ ꯍꯣꯏ ꯁꯤꯇꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯇꯅꯤ ꯑꯇꯩ ꯂꯩꯇꯦ ꯍꯥꯟꯅꯗꯤ ꯌꯨꯝꯗ ꯁꯨꯝꯃꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯅꯦꯅꯦ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯎꯁꯨ ꯎꯔꯦ ꯑꯁꯤ ꯆꯨꯁꯤꯅ ꯃꯥꯃꯣꯅ ꯇꯧꯔꯦ ꯍꯥꯏꯕ ꯅꯦꯅꯦꯅ ꯑꯣꯏꯕꯗꯤ ꯐꯤ ꯍꯧꯔꯤ ꯍꯥꯏꯅꯁꯨ ꯇꯥꯏ ꯑꯩ ꯐꯤꯁꯨ ꯍꯧꯔꯤ ꯌꯦꯡꯁꯤ ꯂꯥꯎꯅꯦ ꯑꯗꯨꯗꯤ ꯋꯥꯔꯤꯗꯣ ꯈꯥꯛ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯐꯤ ꯍꯧꯕꯁꯤꯃꯨꯛ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯐꯤꯁꯨ ꯍꯧꯔꯤ ꯊꯥꯏ ꯁꯤꯗ ꯂꯩꯔꯦ ꯐꯤ ꯍꯧꯕꯅ ꯅꯦꯅꯦ ꯊꯕꯛ ꯌꯥꯝ ꯀꯜꯂꯤꯕ ꯁꯣꯝꯗ ꯆꯨꯁꯨ ꯑꯗꯨꯅꯤ ꯄꯪꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯁꯨꯔꯤꯁꯦ ꯁꯨꯃꯟꯅ ꯗꯤꯅꯦꯒꯤ ꯍꯛꯆꯥꯡꯗꯤ ꯀꯩꯗꯧꯅꯤ ꯊꯕꯛ ꯁꯨꯃꯟꯅ ꯇꯧꯔꯤꯕ ꯏꯋꯥꯠꯇ ꯋꯥꯏ ꯑꯁꯤꯁꯦ ꯀꯔꯤꯅꯦꯅꯦ ꯁꯥꯔꯤꯔꯣ ꯀꯔꯤꯅꯣ ꯁꯥꯔꯤ ꯅꯤꯐꯨꯅꯤ ꯑꯣ ꯅꯤꯐꯨꯒ ꯌꯥꯝ ꯌꯥꯝꯃꯤ ꯁꯤꯗꯤ ꯑꯁꯤꯁꯦ ꯅꯣꯡꯃꯗ ꯁꯤ ꯂꯣꯏꯕ ꯉꯝꯕ꯭ꯔꯥꯕ ꯑꯣ ꯍꯧꯔꯗꯤ ꯅꯨꯡꯉꯥꯏꯔꯗꯤ ꯉꯝꯃꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯞ ꯍꯧꯕꯅꯤꯅ 2 ꯑꯗꯨꯝ ꯆꯪꯉꯤ 2 ꯆꯪꯉꯤ ꯍꯧꯔꯗꯤ ꯑꯗꯨꯝ ꯂꯣꯏ ꯌꯥꯏꯕ ꯑꯩꯈꯣꯏ ꯑꯩꯁꯨ ꯑꯇꯩ ꯁꯨꯕꯅꯤꯅ ꯑꯁꯤ ꯈꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯕꯅꯤꯅꯅꯦ ꯑꯗꯨꯝ ꯀꯨꯏꯅ ꯊꯝꯃꯤ ꯍꯥꯏꯕ 2-3 ꯁꯨꯔꯦ ꯅꯦꯅꯦ ꯑꯁꯤ ꯁꯥꯔꯤꯗ ꯅꯠꯇꯦ ꯑꯩꯅ ꯑꯃꯨꯛꯈꯛ ꯎꯅꯥꯁꯨ ꯍꯧꯈꯤꯕꯅꯤ ꯅꯦꯅꯦꯗꯁꯨ ꯎꯅꯥꯁꯨ ꯍꯧꯔꯤ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏ ꯋꯥꯡꯈꯩ ꯐꯤꯗꯨꯞꯁꯤꯁꯨ ꯍꯧꯔꯤ ꯍꯥꯏꯕ ꯅꯦꯅꯦꯗꯣ ꯂꯣꯏꯅ ꯃꯈꯜꯒꯤ ꯅꯦꯅꯦ ꯍꯧꯔꯤ ꯅꯦꯅꯦ ꯑꯝꯇ ꯍꯧꯅꯗꯦ ꯈꯜꯂꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯑꯝꯇ ꯍꯧꯅꯗꯦ ꯅꯦꯅꯦꯗ ꯋꯥꯍꯜꯂꯦ ꯉꯁꯤ ꯑꯁꯤꯅ ꯗ꯭ꯔꯝꯗ ꯍꯧꯕꯅꯦ ꯍꯥꯏꯕ ꯁꯤꯁꯦ ꯑꯩꯈꯣꯏꯗꯤ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯍꯟꯕꯗꯗꯤ ꯈꯨꯠꯇ ꯍꯧꯕꯁꯦ ꯍꯧꯔꯝꯃꯤ ꯍꯥꯟꯅꯗꯤ ꯍꯧꯖꯤꯛꯇꯤ ꯗ꯭ꯔꯝ ꯊꯣꯛꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕꯅꯤ ꯍꯥꯏꯗꯤ ꯗ꯭ꯔꯝꯗ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯏꯁꯄꯦꯁꯁꯨ ꯈꯔ ꯂꯤꯛꯅ ꯆꯪꯉꯦ ꯃꯥꯅꯦ ꯑꯗꯨꯝ ꯐꯤ ꯍꯧꯕꯁꯦ ꯂꯩꯔꯛꯄꯗ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯋꯥꯏ ꯑꯗꯨ ꯁꯤꯗ ꯄꯩꯁꯥꯁꯦ ꯂꯥꯏꯅ ꯐꯪꯉꯦ ꯍꯥꯟꯅꯗꯤ ꯈꯨꯠꯇ ꯍꯧꯕꯗꯨꯗꯤ ꯆꯠꯄ ꯈꯣꯠꯄ ꯀꯨꯏꯅ ꯆꯪꯕꯅ ꯑꯁꯤ ꯁꯥꯔꯤ ꯅꯤꯐꯨꯒꯥꯏꯁꯦ ꯈꯨꯠꯇ ꯍꯧꯔꯗꯤ ꯋꯥꯔꯣꯏꯗꯣꯏꯁꯦ ꯋꯥꯗꯣꯏꯅꯤ ꯍꯥꯠꯄ ꯂꯥꯛꯈꯤꯗ꯭ꯔꯦ ꯁꯤꯗꯤ ꯑꯗꯨꯒ ꯁꯤ ꯍꯧꯕ ꯂꯣꯏꯔ ꯀꯣꯟꯊꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯁꯤ ꯈꯨꯠꯇ ꯍꯧꯕꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯦꯌꯥꯔ ꯇꯧꯈ꯭ꯔꯦ ꯗ꯭ꯔꯝꯗ ꯍꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯅꯣꯡꯃ ꯁꯦꯌꯥꯔ ꯇꯧꯒꯅꯤ ꯅꯨꯡꯉꯥꯏꯕ ꯌꯥꯏ ꯃꯣꯇꯣꯔ ꯄꯥꯜꯂꯗꯤ ꯑꯁꯤꯒꯁꯨ ꯃꯣꯇꯣꯔ ꯄꯥꯟꯕ ꯌꯥꯕ꯭ꯔꯣ ꯌꯥꯏ ꯁꯤ ꯃꯣꯇꯣꯔ ꯄꯥꯟꯅ ꯂꯩꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯊꯧ ꯁꯥꯗꯕ ꯑꯗꯨꯝ ꯇꯧꯅꯤ ꯍꯥꯏꯅ ꯇꯧꯔꯤꯅꯦ ꯅꯦꯅꯦꯁꯦ ꯊꯕꯛ ꯌꯥꯝ ꯀꯜꯂꯤꯀꯣ ꯁꯣꯝꯗ ꯆꯨꯁꯨ ꯁꯨꯝꯕ ꯌꯥꯎꯔꯤꯅꯤ ꯐꯤꯁꯨ ꯍꯧꯔꯤꯅꯤ ꯑꯗꯨꯒ ꯐꯤꯁꯨ ꯁꯥꯕ ꯋꯥꯎ ꯑꯁꯤꯁꯦ 1 ꯄ꯭ꯂꯥꯏꯒꯤ ꯐꯅꯦꯛꯅꯦ ꯍꯥꯏꯕ ꯅꯦꯅꯦ 1 ꯄ꯭ꯂꯥꯏ ꯐꯅꯦꯛꯅꯤꯅꯦ ꯑꯗꯨꯝ ꯁꯪꯉꯛꯄꯗ ꯁꯥꯔꯤꯕ ꯏꯁꯥꯒꯤ ꯑꯗꯨꯝ ꯁꯥꯖꯕꯔꯣ ꯀꯩꯅꯣ ꯏꯁꯥꯒꯤ ꯁꯨꯃꯥꯏꯅ ꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯅꯦꯅꯦꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯇꯧꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯍꯔꯥꯎꯅ ꯌꯥꯔꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯗꯣ ꯅꯦꯅꯦ ꯀꯩꯁꯨꯝ ꯍꯥꯏꯅꯤꯡꯉꯗꯤ ꯑꯝꯇ ꯍꯥꯏꯕꯤꯕ ꯌꯥꯅꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯕ ꯃꯅꯤꯄꯨꯔ ꯀꯣꯏꯅꯤꯡꯉꯤꯅꯦ ꯃꯅꯤꯄꯨꯔꯁꯦ ꯆꯠꯀꯦ ꯍꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯟꯕꯁꯤ ꯃꯅꯤꯄꯨꯔꯁꯤ ꯑꯝꯇꯪ ꯈꯨꯔꯝꯒꯦ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯊꯣꯏꯕꯤꯅ ꯁꯥꯔꯝꯕ ꯐꯤ ꯂꯩ ꯍꯥꯏꯌꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯅꯝꯃꯁꯤꯡꯅ ꯏꯃꯥꯟ ꯑꯣꯏꯅ ꯍꯥꯏ ꯍꯥꯏꯕ ꯏꯃꯥ ꯑꯣꯏꯅ ꯋꯥꯔꯤ ꯂꯤ ꯃꯅꯤꯄꯨꯔꯗ ꯊꯣꯏꯕꯤꯅ ꯁꯥꯔꯝꯕ ꯐꯤ ꯂꯩ ꯍꯥꯏꯌꯦ ꯀꯔꯤꯅꯣ ꯂꯥꯏꯁꯪ ꯑꯃꯗ ꯑꯗꯨꯁꯨ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯔꯤꯕ ꯑꯩꯅ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯣꯛꯇꯥꯛꯇꯣ ꯑꯗꯨ ꯂꯣꯛꯇꯥꯛ ꯄꯥꯠꯁꯨ ꯌꯦꯡꯅꯤꯡꯉꯤ ꯑꯗꯩꯗꯤ ꯀꯩꯅꯣꯒꯤ ꯍꯤꯗꯣ ꯍꯤ ꯑꯆꯧꯕ ꯑꯃ ꯂꯩ ꯑꯗꯣ ꯀꯩꯅꯣ ꯍꯤꯗꯨꯒꯤ ꯃꯃꯤꯡꯗꯣ ꯀꯩꯅꯣꯝ ꯍꯥꯏꯔꯤꯅꯦ ꯀꯥꯎꯔꯦꯅꯦ ꯍꯤꯗꯣ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯃꯌꯥꯝꯗꯣ ꯈꯪꯕ ꯌꯥꯎꯔꯗꯤ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯑꯩꯁꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯉꯥꯛꯇꯪꯁꯤꯒ ꯏ ꯊꯣꯛꯏ ꯍꯥꯏꯗꯣ ꯊꯥꯡꯅ ꯌꯥꯟꯕꯗ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯅ ꯑꯗꯨꯒꯤ ꯍꯤꯗꯣ ꯍꯤꯌꯥꯡ
ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯔꯤꯅꯦ ꯍꯤꯗꯣ ꯑꯗꯨꯒꯤ ꯍꯤꯗꯣ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯑꯗꯨ ꯊꯣꯛꯂꯛꯑꯦ ꯍꯥꯏꯅ ꯇꯥꯏꯌꯦꯕ ꯑꯗꯨ ꯀꯣꯏꯅꯤꯡꯉꯦ ꯑꯗꯨꯒꯤ ꯃꯐꯝꯗꯨꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯑꯣꯏꯅ ꯂꯥꯏꯁꯪ ꯂꯩꯇ꯭ꯔꯣ ꯑꯗꯨ ꯂꯥꯏꯁꯪꯁꯤꯡꯗꯣ ꯀꯣꯏꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩꯗꯤ ꯏꯁꯥꯅ ꯄꯥꯝꯅꯅꯦ ꯑꯩꯗꯤ ꯑꯄꯣꯛꯄ ꯆꯠꯂꯤ ꯑꯄꯣꯛꯄ ꯑꯣꯏꯖꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇ ꯁꯅꯥꯃꯍꯤ ꯆꯠꯂꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯈꯤꯌꯣꯡꯗ ꯁꯅꯥꯃꯍꯤ ꯂꯥꯏꯁꯪ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯒꯧꯔꯤꯌꯥ ꯙꯔꯃ ꯆꯠꯄꯅ ꯅꯝꯃꯤ ꯑꯗꯨꯅ ꯃꯣꯏꯕꯨꯡ ꯈꯨꯖꯤꯁꯨ ꯁꯤꯟꯗꯨꯔꯁꯨ ꯅꯝꯃꯤ ꯑꯗꯨꯒ ꯅꯦꯅꯦꯗꯤꯗꯣ ꯃꯣꯏꯕꯨꯡ ꯈꯨꯖꯤꯁꯨ ꯁꯤꯗꯦ ꯁꯤꯟꯗꯨꯔꯁꯨ ꯅꯝꯗꯦ ꯁꯅꯥꯃꯍꯤꯅꯦ ꯍꯥꯏꯕ ꯅꯦꯅꯦ ꯍꯣꯏꯁꯤꯅ ꯑꯩꯅ ꯁꯤꯗ꯭ꯔꯤꯁꯦ ꯃꯌꯥꯝꯁꯨ ꯅꯣꯛꯅꯕ ꯌꯥꯎꯔꯤ ꯀꯔꯤꯒꯤ ꯈꯨꯖꯤ ꯁꯤꯗ꯭ꯔꯤꯃꯣ ꯍꯥꯏꯅ ꯑꯗꯩ ꯑꯩꯅ ꯑꯩ ꯏꯁꯥꯅ ꯑꯩ ꯑꯁꯦꯡꯕ ꯑꯩꯅ ꯄꯥꯝꯖꯕ ꯙꯔꯃꯁꯦ ꯑꯩꯅ ꯆꯠꯄꯅꯤꯅ ꯑꯩ ꯃꯣꯏꯕꯨꯡ ꯈꯨꯖꯤꯁꯦ ꯑꯩꯒꯤ ꯏꯋꯥꯁꯤꯅ ꯏꯄꯨꯔꯣꯏꯕꯁꯤꯅꯁꯨ ꯌꯥꯗꯦ ꯅꯪ ꯀꯩꯅꯣ ꯁꯤꯒꯅꯨ ꯍꯥꯏꯅ ꯑꯗꯣ ꯃꯥꯏ ꯖꯥꯊꯪ ꯐꯪꯉꯃꯤꯅ ꯑꯩ ꯁꯤꯗꯦ ꯍꯥꯏꯕ ꯏꯁꯥꯅꯁꯨ ꯄꯥꯝꯖꯕ ꯏꯁꯥꯅꯁꯨ ꯄꯥꯝꯕ ꯏꯕꯥꯅꯤꯃꯛ ꯄꯥꯝꯃꯤ ꯃꯥꯁꯨ ꯄꯥꯝꯃꯤ ꯅꯦꯅꯦ ꯁꯤꯒꯩꯁꯤꯅ ꯀꯔꯤꯅꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯂꯧ ꯈꯔ ꯎꯏꯌꯦ ꯐꯧ ꯑꯗꯨꯅꯤ ꯈꯔ ꯇꯥꯡꯉꯒ ꯇꯥꯏꯒꯦ ꯍꯥꯏꯅ ꯊꯝꯃꯤꯕ ꯑꯁꯤ ꯀꯔꯤ ꯇꯥꯏꯅꯕꯒꯤ ꯀꯣꯠꯇ ꯍꯥꯞꯅꯕꯩ ꯅꯠꯇꯦ ꯀꯣꯠꯇꯗꯤ ꯍꯥꯞꯈ꯭ꯔꯦ ꯄꯨꯔꯥ ꯑꯗꯨꯝ ꯆꯥꯃꯔꯤꯔꯣꯝ ꯍꯥꯞꯈ꯭ꯔꯦ ꯑꯗꯩ ꯑꯍꯦꯟꯕ ꯆꯟꯗꯔꯦ ꯑꯗꯩꯗꯤ ꯑꯁꯤ ꯇꯥꯏꯒꯦ ꯍꯥꯏꯅ ꯊꯝꯃꯤꯅꯤ ꯁꯨꯛꯀ ꯌꯥꯝꯕ ꯆꯤꯅꯤꯗꯣ ꯆꯤꯟ ꯁꯤꯒꯩꯁꯤꯒ ꯑꯁꯤꯃꯗ ꯀꯌꯥ ꯍꯥꯏꯕ ꯇꯤꯟ ꯑꯃꯗ ꯀꯌꯥ ꯍꯥꯏꯕꯅꯤꯅꯦ ꯇꯤꯟ ꯑꯁꯤ ꯑꯊꯟꯕꯁꯤꯅ ꯀꯩꯅꯣ 3,300 ꯑꯗꯨꯒꯩꯗꯤ ꯑꯩ ꯑꯗꯨꯝ ꯃꯤ ꯑꯇꯩꯅ ꯌꯣꯜꯂꯤꯅꯦ 3,300 ꯑꯩꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕ 3,000 ꯇꯧꯅ ꯂꯧꯔꯤ ꯍꯥꯏꯕ ꯈꯔ ꯑꯗꯨꯝ ꯃꯤ ꯌꯣꯟꯅꯕꯗꯩ ꯇꯥꯅ ꯑꯗꯩꯗꯤ ꯑꯁꯤ ꯇꯤꯟꯗ ꯀꯦꯖꯤ ꯀꯌꯥꯅꯣ ꯆꯠꯂꯤꯁꯦ ꯑꯁꯤ ꯇꯤꯟꯗꯅꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯝꯕꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯀꯤꯕꯥ ꯆꯍꯤ ꯑꯃ ꯆꯥꯒꯦ ꯍꯥꯏꯅ ꯊꯝꯕꯗꯣ ꯑꯗꯨꯅ ꯑꯁꯤ ꯈꯔ ꯃꯅꯦ ꯀꯨꯡꯁꯟꯅ ꯂꯣꯟꯅ ꯀꯜꯍꯜꯂꯒꯅ ꯃꯅꯦ ꯀꯦꯖꯤ 12 ꯑꯍꯨꯝ ꯇꯤꯟꯃꯗ ꯈꯔ ꯀꯪꯁꯜꯂꯦ ꯑꯗꯩ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯣꯟꯕꯩ ꯑꯣꯏꯔꯒꯅ ꯀꯦꯖꯤ 13-8 ꯐꯥꯎ ꯐꯥꯏ ꯇꯤꯟ ꯑꯃꯗ ꯈꯤꯇꯪ ꯆꯥꯔꯁꯦ ꯌꯦꯡꯒꯦ ꯍꯥꯎꯕꯅꯤꯗ ꯈꯤꯇꯪꯈꯛ ꯂꯧꯔꯦ ꯅꯪ ꯆꯥꯒꯦꯔꯥ ꯑꯗꯨꯅꯤ ꯑꯁꯤ ꯀꯩꯅꯣ ꯖꯨꯠ ꯀꯜꯍꯜꯂꯒꯅꯅꯦ ꯎꯖꯣꯟ ꯂꯩꯇꯦ ꯑꯗꯨꯅ ꯀꯪꯁꯜꯂꯛꯄꯅꯤꯅ ꯑꯗꯨꯝ ꯃꯃꯟꯗꯤ ꯃꯥꯟꯅꯩ ꯍꯥꯏꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯈꯨꯁꯂꯥ ꯑꯣꯏꯔꯒꯅ ꯀꯩꯅꯣ ꯈꯔ ꯅꯧꯍꯣꯜꯂꯒꯅꯅꯦ ꯎꯖꯣꯟ ꯂꯩ ꯑꯁꯤ ꯀꯪꯍꯜꯂꯒ ꯄꯨꯔꯛꯏꯕꯣ ꯅꯦꯅꯦ ꯑꯣ ꯃꯩ ꯊꯥꯕꯒꯤ ꯄꯨꯔꯛꯏꯕꯣ ꯀꯌꯥ ꯅꯨꯡꯉꯥꯏꯈ꯭ꯔꯕꯣ ꯌꯥꯔꯦ ꯑꯩ ꯌꯥꯝ ꯊꯛꯉꯝꯃꯣꯏ ꯊꯨꯝꯒꯗꯕ ꯃꯥꯜꯂꯤ ꯅꯪ ꯄꯤꯊꯛꯇꯣꯏꯅꯤ ꯑꯩ ꯁꯨꯛ ꯌꯥꯝ ꯊꯛꯄ ꯉꯝꯃꯣꯏ ꯍꯩꯖꯜꯂꯨ ꯍꯩꯖꯟꯒꯦ ꯈꯤꯇꯪ ꯌꯥꯝꯃꯜꯂꯦ ꯀꯩꯅꯣꯍꯦ ꯂꯣꯏꯔꯦꯗꯅ ꯇꯦꯁ ꯇꯧꯒꯦ ꯑꯩ ꯑꯃꯨꯛ ꯈꯛꯇꯤ ꯊꯛꯎꯔꯦ ꯈꯪꯉꯕ ꯊꯨꯝꯕꯅ ꯊꯛꯄ ꯉꯝꯗꯦ ꯅꯪ ꯈꯤꯇꯪ ꯊꯛꯎꯅ खितंग नंगा खितंग को आई मुख थकनी आई मुख थकनी ना खितंग थो खितंग हैनादे कोई चाक नहीं ने असी हैनादे कोई चाक आइदो न कमाइ तोबो कोई चाक आइदने चिनी ओंजे मान थांगनालागा फमन दिने मान तौयाबा अदु कोई चाक कौय अदुदि चाय हने अदुगा सी भावदि आई सी फजन थुमबने थकन जेंगे हावे ꯑꯩꯅ ꯙꯀꯥꯗ ꯑꯃꯨꯛ ꯊꯛꯂꯦ ꯈꯪꯕ ꯑꯩꯈꯣꯏ ꯑꯥꯏꯁꯇꯒꯤ ꯇꯥꯔꯛꯄꯗꯣ ꯑꯗꯨꯗꯤ ꯏꯪ ꯌꯥꯝ ꯍꯥꯎꯔꯦ ꯑꯂꯥꯡꯊꯥꯗ ꯁꯤ ꯑꯥꯏꯁ ꯍꯥꯞꯄꯗꯤ ꯑꯥꯔꯣ ꯍꯥꯎꯕꯅꯦ ꯈꯜꯂꯦ ꯍꯣꯏ ꯍꯧꯖꯤꯛꯁꯨ ꯏꯪꯉꯤꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯥꯏꯁ ꯍꯥꯞꯄꯒꯅ ꯍꯦꯟꯅ ꯍꯥꯎꯒꯗꯧ ꯃꯥꯜꯂꯦ ꯍꯣꯏ ꯁꯤꯗ ꯆꯨꯗꯣ ꯍꯥꯞꯆꯠꯂꯤꯅꯤ ꯋꯥꯎ ꯐꯖꯩꯅꯦ ꯑꯗꯣ ꯁꯣꯝꯗ ꯊꯣꯛꯂꯛꯇꯣꯏꯅꯦ ꯍꯥꯏꯕ ꯆꯨꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯒꯩꯗꯤ ꯁꯤꯒꯩꯁꯤꯒꯒꯤ ꯃꯍꯤꯗꯣ ꯁꯨꯝꯃꯒ ꯁꯣꯝꯗ ꯇꯥꯗꯣꯏꯕ ꯑꯁꯤꯁꯦ ꯀꯩꯅꯣꯃ ꯊꯝꯃꯝꯃꯤꯃꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯂꯧꯊꯣꯛꯈꯔꯦ ꯑꯗꯨꯒ ꯁꯤ ꯇ꯭ꯔꯦꯛꯇꯔꯁꯤꯅ ꯁꯨꯃꯥꯏꯅ ꯈꯣꯏꯔꯤꯃꯤ ꯉꯁꯥꯏ ꯚꯤꯗꯤꯑꯣꯗ ꯎꯔꯤꯗꯨꯅꯤ ꯑꯗꯨꯝ ꯀꯩ ꯇꯧꯔꯤꯃꯣꯗꯣ ꯀꯔꯤ ꯆꯨ ꯂꯣꯟꯕꯁꯤꯒ ꯑꯁꯤ ꯍꯥꯞꯄꯒ ꯃꯌꯦꯛ ꯁꯦꯡꯉꯤꯌꯦ ꯑꯣ ꯃꯆꯨ ꯐꯖꯗꯣꯏꯕ ꯀꯔꯤ ꯄꯣꯠꯅꯣ ꯁꯦ ꯑꯁꯤ ꯇꯦꯔꯥ ꯃꯁꯥꯅꯤ ꯑꯣ ꯇꯦꯔꯥ ꯃꯁꯥ ꯊꯥꯗꯔꯒ ꯂꯩꯉꯣꯏꯒ ꯑꯗꯩ ꯍꯥ ꯑꯃꯣꯠꯄ ꯌꯥꯎꯕꯗꯣ ꯃꯥꯅ ꯂꯣꯏ ꯆꯨꯞꯈꯠꯈ꯭ꯔꯅꯤ ꯁꯥꯗ꯭ꯔꯣꯅꯦ ꯁꯥꯔꯝꯃꯦꯅꯦ ꯃꯩ ꯊꯥꯔꯨꯕꯗꯨꯗ ꯑꯁꯤꯁꯦ ꯑꯃꯨꯛꯀ ꯀꯣꯠꯈꯠꯇꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯜꯂꯝꯃꯤꯕ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯍꯥꯡꯕꯗ ꯇꯧꯔꯤꯁꯦ ꯎꯐꯨꯟ ꯋꯥꯐꯨꯟ ꯇꯥꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯗꯣ ꯁꯤꯅ ꯂꯧꯈꯠꯂꯗꯤ ꯌꯥꯔꯦ ꯑꯁꯤꯒ ꯁꯤ ꯄꯣꯠꯁꯤꯅ ꯀꯔꯤ ꯇꯧꯕꯩꯅꯣ
어디 캉만한 거 시세? 시시나 거의 시제 그냥 레박도 그냥 또 ngasai cara urak pada adumaina kena to cara tau doi ni abo 아시 주마토나 프로세스. chumaton hoine chumaton ni sije dei adadu mana khoi se chumaton thing do si pula ya dei mokok sing do jin khasi kho ga mateng matak ka ga kon hang da koi cara tau ri mer tina chui lo thok pe ne chui lo thok ri ihe anh to cái này 나커 오 나커 지금 저토 니 아돈 까땅 오 시가 하빠가 그러지 자리 자지 빨리 너는 그 작자야 너도 나 컴퓨터 로리 봐. 보니. tanda bagi right 2 minute 어. matang này lên một cái hào rồi cô cha lúc tới video rồi chào 걔 장납상나 보니. 차 들어? 이게 뭐야 이러면 당 짜라보. Cha này. Cũng vẫn không? 정말? 아육대 니네 와이다 레이나 혹시 주 sombade 하우나 주 론바 콧바 로이나 로이나 로이데 혹시세 문아마 아도 니네다서 아육대 와할래 하이다래 시 kayno hangba ado nene sanda joy chale tabok sulo chalabani na ko hallage yam ngare nene na video to ko permission pi na ngasi video to mo phale se ado nene mathang dang ko na si dadi like kan che thank you nene ado mayam ngasi video si shai dolo chalania ba ado sanda joy chale khoi da nene na chuhi shu happy chuhi na dro chuhi ngai du na kai no Chuyện hai đứa nó sumba loi ba ga mà lôi bà cái chu ai bà cái mà hít chu gì mà hít chu ahing bai ban ya ba chu hingai chana tro thôi du bai di huji ki china kai dai ba do chu hi du bai di chini du bai di ma ka kai no coi chặt là Coi thằng chặt. đó bà cái chu hi lâu bà lôi ra cái chi nhang bà lôi làm đây đó thằng đó bà cái coi chặt trái chi nhang phong mà là ní phong mà là cái hai ní cái nó tông bà được nó sẽ in hơn bà đó in hơn đó cũng đã tin đã hợp ấy như vậy nè so ngasi video se hawbade loi baw mayam do pangam mayam su nungai ram gani na khali khoi siga jaha to bodo kamai na kali tori ai do mayam da details adum video da adum yaw bani na mayam sa adum enga khangani kai pha bi da su din bani ka heli je na ma sau bi de cái đi ada gai di marakเขา ta เนี่ยมันจะเอาสุ่มงานกันแต่ information ตัวพัฒนาเราบ่ช้อนเลยเต้ ado mayam ngasi video si de sha je galo shale mayam sa dana like comment and chat to ba wi ganu adu gai di ai kai hai di mayam na ka sum khangning ba yaw ga su adum comment to bi ro คนท่าตัวเลย on the dore gari lai ado mayam ngasi gi di chalo chale and bye chan jai lai bade kai ka do no kang do nuôi ấy người thấy là chân lên tập nuôi bu ngày đi hai ba okay okay ready sigai sidana ada sigai